ꯍꯥꯏ ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯗꯤ ꯑꯩ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁ ꯁꯦꯝꯕ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯆꯪꯒꯗꯕ ꯃꯆꯜꯁꯤꯡꯅ ꯁꯤꯗ ꯂꯩꯔꯦ ꯑꯩꯅ ꯂꯣꯏ ꯁꯣꯏꯔꯦ ꯒꯥꯖꯔ ꯁꯣꯏꯔꯦ ꯀꯦꯞꯁꯤꯀꯝ ꯁꯣꯏꯔꯦ ꯀꯣꯕꯤ ꯁꯣꯏꯔꯦ ꯃꯣꯔꯣꯛ ꯂꯩꯔꯦ ꯑꯗꯨꯒꯗꯤ ꯇꯤꯜꯍꯧꯒ ꯆꯅꯝꯒ ꯏꯁꯤꯡꯁꯦ ꯁꯧꯔꯦꯀꯣ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯥꯕꯁꯤꯒ ꯑꯣꯏꯅ ꯑꯩꯅ ꯆꯧꯁꯦ ꯍꯥꯞꯄꯅꯤ ꯑꯗꯩꯗꯤ ꯊꯥꯎ ꯈꯔꯒ ꯊꯨꯝ ꯈꯔꯒ ꯍꯥꯞꯄꯅꯤ ꯆꯧꯁꯦ ꯈꯔ ꯐꯨꯠꯂꯅꯤ ꯆꯧꯁꯦ ꯃꯨꯊꯠꯂꯦꯀꯣ ꯄꯨꯔꯥ ꯃꯨꯟꯕꯗꯤ ꯅꯠꯇꯕꯤꯗꯀꯣ ꯈꯤꯇꯪ ꯉꯥꯏꯍꯜꯂꯒ ꯃꯨꯊꯠꯂꯦ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯆꯧꯗꯣ ꯑꯁꯤꯗꯩꯁꯤꯒ ꯐꯨꯠꯂꯒ ꯆꯥꯝꯊꯣꯛꯑꯒ ꯏꯪꯍꯜꯂꯒ ꯂꯩꯔꯦꯀꯣ ꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝꯁꯤꯗ ꯊꯥꯎ ꯂꯧꯔꯦ ꯑꯗꯨꯒ ꯃꯥꯏ ꯃꯆꯜꯁꯤꯡꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯁꯤꯁꯤꯒ ꯆꯅꯝ ꯍꯥꯞꯄꯦ ꯊꯥꯎꯁꯦ ꯁꯥꯔꯦꯕꯀꯣ ꯑꯗꯨꯒ ꯆꯅꯝ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯗꯩꯁꯤꯒ ꯃꯅꯥ ꯃꯁꯤꯡ ꯍꯥꯞꯄꯤꯕꯁꯦ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏꯀꯣ ꯆꯅꯝꯒ ꯇꯤꯜꯍꯧꯒ ꯃꯣꯔꯣꯛ ꯇꯧꯔꯒ ꯍꯥꯞꯄꯁꯨ ꯌꯥꯏꯀꯣ ꯑꯁꯤꯒꯤꯁꯦ ꯑꯣꯞꯁꯅꯦꯜꯅꯦꯕ ꯑꯩꯅ ꯄꯥꯝꯕꯒꯤ ꯁꯨꯝ ꯍꯥꯞꯄꯅꯦꯕꯀꯣ ꯑꯁꯤꯒꯤ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁꯀꯤ ꯚꯤꯗꯤꯑꯣ ꯑꯁꯦ ꯃꯅꯤꯄꯨꯔ ꯚꯤꯂꯦꯖ ꯂꯥꯏꯐꯀꯤ ꯏꯅꯥꯎꯅ ꯁꯦꯝꯕꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯅꯦꯕ ꯅꯍꯥꯟꯃꯨꯛꯀꯤ ꯑꯩꯒꯤ ꯚꯤꯖꯤꯇꯦꯕꯜ ꯆꯧꯃꯤꯟꯗꯨꯒꯀꯣ ꯑꯗꯨꯗꯒꯤ ꯇꯞꯅ ꯁꯨꯝ ꯍꯥꯞꯆꯤꯜꯂꯅꯤ ꯒꯥꯖꯔ ꯍꯥꯟꯅ ꯍꯥꯞꯄꯦ ꯀꯦꯞꯁꯤꯀꯝ ꯍꯥꯞꯄꯦꯀꯣ ꯍꯥꯞꯆꯤꯟꯂꯒꯦ ꯀꯣꯕꯤꯁꯤꯁꯨ ꯆꯥꯏꯁꯤꯜꯂꯒꯦ ꯀꯣꯕꯤꯁꯤꯁꯨ ꯆꯥꯏꯁꯤꯜꯂꯦ ꯑꯗꯨꯒ ꯊꯨꯝꯁꯦ ꯆꯥꯡ ꯌꯦꯡꯉꯒ ꯍꯥꯞꯄꯦꯀꯣ ꯁꯤꯗꯩꯁꯤꯗ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯃꯩ ꯂꯩꯊꯔꯒ ꯀꯨꯞꯁꯟꯈꯤꯒꯦ ꯊꯥꯡꯗꯣꯛꯑꯒ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯉꯥꯏꯍꯥꯛꯇꯪꯒ ꯈꯨꯝꯖꯤꯜꯂꯒ ꯌꯦꯡꯈꯤꯒꯦ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯚꯤꯂꯦꯖ ꯂꯥꯏꯐꯀꯤ ꯏꯅꯥꯎꯕꯨ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯩꯅ ꯁꯦꯝꯖꯔꯤꯕꯁꯤꯗꯤ ꯑꯩꯒꯤ ꯁ꯭ꯇꯥꯏꯜꯗ ꯑꯁꯨꯝ ꯁꯦꯝꯖꯕꯅꯤꯀꯣ ꯏꯅꯥꯎ ꯑꯆꯤꯟꯕ ꯈꯔ ꯂꯩꯕꯗꯒꯤ ꯑꯩ ꯃꯇꯝ ꯆꯥꯅ ꯊꯥꯒꯠꯄ ꯉꯝꯖꯗ꯭ꯔꯦ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔ ꯍꯥꯞꯄꯦꯀꯣ ꯑꯩꯅ ꯁꯤꯁꯦ ꯁ꯭ꯀꯦꯖ꯭ꯋꯥꯟ ꯁꯣꯁ ꯈꯔ ꯍꯥꯞꯄꯦ ꯑꯩꯅ ꯁꯦꯝꯖꯕꯅꯦ ꯌꯨꯝꯗ ꯁꯣꯌꯥ ꯁꯣꯁ ꯍꯥꯞꯄꯦ ꯑꯗꯩ ꯇꯣꯃꯦꯇꯣ ꯁꯣꯁ ꯇꯣꯃꯦꯇꯣ ꯁꯣꯁ ꯁꯤꯃ ꯍꯥꯞꯄꯦ ꯍꯧꯖꯤꯛ ꯆꯧ ꯍꯥꯞꯆꯤꯜꯂꯅꯤ ꯃꯌꯥꯝ ꯃꯣꯔꯣꯛꯁꯦ ꯑꯩꯗꯤ ꯌꯥꯝ ꯆꯥꯕ ꯉꯝꯗꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯁꯤꯒꯤ ꯆꯥꯡꯁꯤꯗ ꯍꯥꯞꯄꯦ ꯑꯗꯨꯒ ꯆꯧꯁꯦ ꯍꯥꯞꯄꯦ ꯍꯥꯞꯄꯒꯦ ꯈꯔ ꯈꯔ ꯇꯧꯔꯒ ꯁꯨꯝ ꯍꯥꯞꯄꯒꯦ ꯃꯌꯥꯝ ꯃꯌꯥꯝ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁꯁꯦ ꯂꯣꯏꯔꯦ ꯑꯩꯅ ꯇꯤꯜꯍꯧ ꯃꯅꯥ ꯈꯔ ꯆꯥꯏꯔꯦꯀꯣ ꯑꯗꯨꯒ ꯑꯩ ꯄ꯭ꯂꯦꯠꯇ ꯍꯥꯞꯄꯒꯦ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁ ꯊꯣꯡꯕ ꯂꯣꯏꯖꯔꯦꯕꯀꯣ ꯑꯩꯒꯤ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯦ ꯑꯗꯣ ꯈꯪꯗꯦ ꯆꯥꯔꯒ ꯈꯪꯒꯅꯤ
ꯌꯥꯝ ꯍꯥꯎꯔꯦ ꯃꯌꯥꯝ ꯃꯣꯔꯣꯛꯇꯤ ꯁꯨꯝ ꯈꯔ ꯁꯥꯏ ꯑꯩ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯆꯥꯕ ꯉꯝꯗꯦꯕꯀꯣ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁꯅꯤꯅ ꯁꯨꯝ ꯆꯥꯔꯒꯗꯤ ꯍꯥꯎꯕ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯂꯣꯏꯕ ꯐꯥꯎꯗꯤ ꯆꯥꯖꯔꯔꯣꯏꯒꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯁꯦꯌꯔ ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯛꯑꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ